Lakliba Janawari ki tang anida New Delhi da Home Minister Amit Shah na Manipur ki matang da high level review meeting ama pangthoklagani hairi hairiba mifam asida top officials sing haibadi governorship secretary amasum DGP sing saruk yarabi yari hairiba sida PR ki matang amasum law and order ki matang na khanagaduri hairi Thangjing Hill Range the acre ni furom da tharama poppy sing combined force ni yantatuna mangri Chusampur district ki manung sanba Thangjing Hill Range ki Monken area the parks and acre ni furom the logi wang the tharamba poppy pambis and combined force ni yantatuna mangri Manipur police ki pamu pau gi matung ne Thangjing Hill Range ki Henglep subdivision konba Monken area the logi wang ba the miyoi khrana parks and poppy pambis sing thare have sabsaba pau khongodi Manipur Police Forest Department ki officials sing CRPF loinana executive magistrate yauba combined team na mafamadu da sanction ki combined force na mafamadu da parks no tharam liba poppy pambi sing adu yantat paga loinana manak na loktang sang amasu lairambadigi mai thadoki mafamadu da poppy maru khara su lairambadigi phagat kheri combined force na mafamadu gi akoibda thibu humba sathabada miyoi khara lairambadigi khudam phangki adubu combined force sing lakpada makoi mafamadu thadok tun sien ki bene haiba khangmangam ki Thadau NP Manipur amadi Thadau Community International na anauba sahi na lakpada pauzelakti Thadau NP Manipur gi President Pu M James Thadau na kuyik pi dun Thadorak pa chirol amana anauba sahi English ngani ga kunga taruna lakpada malem gi mafam kyada amasum lamdam sida laidiba Thadau Community ki miyoi singda amasum Manipur gi yalo phuru khudimakti yepa pauzul pizari haina phongdorakli Chirol asina hai haukiba sahi kumja English ngani ga kunga mangana aikoi khudimakta awaba kya na handuna Sanging Tokri, Adobo Lamdam City Lady Bamuation Maruina, Tadau Miam Akankan Bagaloina Asumba, Justice Amadi Tangdu Latavagidama, Kongpam Hong de Lepli, Matam Supadai Queen indigenous Tadau community top identity bungak to Natamnaba, Honakigani, Masidanatana, Lamdam Sida Kunda Minari yellow fruit wherever Maite, Nagamad Atopa Furup Singa, Hena Pabamari, Tamnanaba Masum, Sakotpa Manipur Amagidama Kona Minanaba, Panam Tamli, Aikoina Anoba Sahida. Kong Thangjinba Thadau community ki oiba top amasa miyam hena masek mayek seng na khanganduna lamdam sida tangdu laitaba purakna ba khonabada hena asabu thaudang lokhi gani hari amaromda Thadau community international ki sirol amana su lamdam sida masum tungan mafamda lairiba Thadau community ki miyoi singda anauba sahina lakbada yepa pauzal piraduna haukiba sahida khudong sadaba madi ayat apan kya laikhraba su maite amadi Thadau gi marakta Dialogue Togduna, Wakal Taminaraga Lokalaki Kongtang Singna, Tadaugi top indigenous identity asi, Hena Mayek Singna, Saktak Pungam Lehari. Kuldagi Tantokna Balemna Kri Ngarang, Nongpo Kaitel Manbi, Kungang Shit Lady Bamiang Gueva, Mi Pamama Pangtok to the Kungang Shitigi, Moirang Tem, Danazina, Mauna Ama Shikibigi Matang, Mahak Masana, Mihat Ashita, Yaurabagi, Maral Yazakibaga, Maramoraga, Asiguma Taudosi, Amuhana, Aurak Loi Haiba. Khangdabanina Danazid amadi maki imung manung punamak nongpo kaithel manbi khulasidagi mapun si chupegi tanthokpa haina lepna khri haina nongpo kaithel manbi jovenal club amadi nongpo kaithel manbi apun mamaira paibi lup amadi mifam sidu yaukiba miyamna punna sahi tawduna thadorakpa chirol amada phungdorakli Kabok kaigi attack nupi ama siri sayol amagi manungna thokpa asigumba anisuba thawdo oina Uttarakhand gi Nainital district kabok kaigi attack nupi ama sikre haina police na phungdokre Nainital gi Superintendent of Police Jagadip Prasad na phongdokpagi matungina Rekha Devi Kaubi nupi adu nahan atai nupi singa loinana manak nakpa forest area amada singthiba masum sajik phan basatpada kabokai eduna attack torakibani atai nupi punamak makhoigi kundal halaklaba su Rekha Devi di halaktabadigi mahaki imungi miyoi singna forest area adu thibigi thabak sathabada mak sidunu leramba thena khiaina ASP na phongdokli marak sida kabokai gi attack sing Toina Tulak Libigi Matang, Kunjas in the Nunang of Pungo Pagaloina Forest Department, Makedi, Darka, Reba Tabak Lokanava, Demand Tokre, Panmayab, December Kungataruk District Sigi, Dari block the Kaboka, attack the Nupia Masiki Benihari. TV discussion the MLA Saigata Bigi Saruk, Paminadun Watana Banhena Pagani, Setrapata. Issue of hector the media gi role yamna sawiyama di power yamnali adubu TV discussion da mi makal tholak akan mawapam kya thamlibasigi mohot phaminaduna kari lebigi habatu tanaduna thabak tawminaban asumba lambi oigani khalli haina Manipur Legislative Assembly gi Speaker TS Saitrapatana phongdokre Brakapur Begapati Laikai da leiba Yasu ground ngarang pangthokpa
The Working Committee for MLA TS Saitrabatagi Taraganiti Suba Foundation Dega Mari Lena Sibges ki Warol Piraduna Saitrabatana Makatan Hai. TV discussion mi makal makal tholalaga akan ba wafam kya thamba MLA singbu mi na tabagum nangang bigi mohot kari kari laibagi madi lan ba yawrabas kari kari no khanaba nainaba madi takpi tamibi yai akan ba wafam kya thambagi mahut wafam sing tana duna thabak tawminaba duna asumbu oigani khali Manipur gi issue sing asida politician sing hunnabagi wafam di toklasi asoi baran madu asumba lambi da tana duna thamnaba honasi thabak thawdang pekhatpegi mahut wa oina nganglaga leiba dudi pamdi aikoi punna amaga nungsinana satmina duna hena phaba lamdam ama semina saiki mauna makhatana hai AC asidagi hauraga Manipur pumba sandoki bi yaba maru oibana hasingi damakta thawdang peketkani thabak suba no matandaba youth singi oina thawrang peketkani thabak phangdaba nahasingbu thabak phangna bahaibisida phangan bahaibisida lainga ki khaktanatana nahasingbu mana pamjaba haijaba sinpham singda mateng pangbiduna hena mai paknaba sinbana asumba lambi oigani haijariba sinpham amadi lauriba thawdang adura training financial support amadi marketing hairiba hiram ahum asi ani asi ningthina support tawbiduna hena mai paknaba honaba sina hena effective oigani artist sport player amadi mahimasing tambagi oina welfare scheme sing pekhatnabigi tharang hore anauba sei asina lakpada Mars phawbagi manungda athubada mai paknaba honagani hairiba sing asi yengsinba mathau tai welfare scheme sing mai paknaba miyam amata oina sumna tawminasi loinana imoinu numit amadi anauba sei na lakpada lamdam asida ingtappa ana ayek yaudaba lamdam amu oimina seba wafam sing tamki thauram asida mithunglen oina saruk yarduna MLA Rameshwarna hai malem gi tungan ba leibak sing sakhatpa amu oirakpa ngamliba si matik saba leader leibagini matik saba leader ama leiba matamda leibak sakhatpa khangodi masagi oijaba thidana miyam gi thabak tawba ngamba lusingba ama oiba aduni khwaidigi maru oiribasi miyamna afaba mihut thagatpa leploisi Singlon mapalna question liba laigi leibak ni haina riba khoi gi phajaba mari tungan ba furup kayana khunda aduna leidiba sida matik sab lusing bowali Manipur gi thokli bi issue sing sida Manipur assembly gi speaker ama oina TS Saitrabata na lauriba thawdang bu singthara duna Manipur gi lusing ba soinan oirakani habegi thajab lei haba wafam sing phongdoki Thauram adura Khetrigaw AC gi MLA Signurul Hasan amadi Mayang Imphal AC gi MLA K Rovindrona dice member oina saruk yakhi Minute tara taret ki manungda NATO gi head office yobu ngamba misal thamjilakri sumnagi minute tara ga taret ki manungda NATO gi head office yobu ngamba nuclear khulai puduna pairakpa gi matik mayai lairaba long range ki missile Russia na deploy tawduna thamjilakri hari Russia na sumnagi minute tara ga taret ki manungda NATO gi head office yobu ngamba long range ki missile deploy tawsilaki basi handak Ukraine Russia gi president Vladimir Putin bu hatnabi ki wakhalonda drone mawdraga mathoirom sejena duna Putin gi yumda attack sa tharakhiba adudagi ni haideni su paus na makhatari misal asi Poland gi air base yobudari subnagi minute 13 kaktang sangani thawong asina maram oiraga Europe ki lebak sing khamthingna pakhatna khre haideni su paus na makhatana su phongdorakli Amaromdana khut thengjilaglabadi Landanaba tanja phawba phangaloi haina haikri Taiwan gi matang America na khut thengjilaglaba amadi insinbegi thabuk satharaglabadi Landanaba tanja phawba phangaloi haina America China na akan bawangda warning tawdun aki khang kya pikre